CAF and PD Minister Sangtam Susendro na fondo kibagi matung ina Ngashidagi hauna ayamba petrol pump singda security amadi CAF and PD official singna ngak senduna petrol sing pikrai oripo ko islam lekai oil pump da thau han balak liba public sing amadi delivery service aliba miyoi sing mai kai dagi fongdoro koda no magi order chorpa posai sing asi tindaba yadabani na petrol pump sing lol basu black jage halaga chatpana mamal wangkhatpana awaba kaya mayok nare makata nasu masigumba khudong chadba kaya asa mayok nadanaba akhan ba section thorang lakon haning bagi apam basu fongdorokle CAF and PD Minister Sangtam Susendro gi meeting makada karang mahakna Minister masana fongdok piraki matungina koi Ngashidagi hautuna petrol pump singda thau marang kaina piragani amadi koi gi security amadi CAF and PD gi official singsu staff singsu amamam thamduna koi container da thau halba amadi tongan ton misigum pamdaba thodok sing thoktana bagi damakta koi security sing ngak senduna koi thau si piragani haiki bigi matungina Ngashidagi hautuna koi ayuki pung taruk tagi manga taruk tagi hautuna koi Ngashidagi hauna petrol pump sing da thau pibadu adumak houzik foba makatana adumak chathari tongan bo oil pump sing da chatuna koi security sing ngak sen bagi matang da koi adumak miam da ucharake koi koina chatuna koi ngasi pawdama sitamla kadori bine koi hairiba hiromasi gi matang da koi awaba nangliba public sing amadi security amadi CAF and PD gi official sing amadi oil pump gi mapu sing petrol pump gi proprietor manager sing gi maike de kari fongdok piri haibadu mayapuna mu meeting taminarasi khangde ai ju thau je phangdabagi yam wana wakhan je nungai ta ngak thinba je kamai thin doino khalam bane ba ko ada ai se DC da che ma lokhoken cha padas main thau tawram bas da yam harau bam phaw hale cha Manipur yam sauning nge atuga khansu khana ninge atui ta su mayam gi tawrak pani na dum hale dum keno tawram ni na ko e an khalle adu di black ta gi leidram dina khudong cha am de le khoina khara stock to leitam na kiu gumba ba de pakhar sapar taw wa ne adu di masana nuai ta ta ni petrol ni nai full jahan ge na lag ka accident ni lai dara ma de adu nuai ta ba na phau ta me ja da ni na manage taw re ni ha black de khang de adu khara ya ma ni na ko sina di khudong cha khara de fai awa ba je mayam le khoi black ta lei ba de gi khoi tongan tongan ba nuai ta ba mayam le hai tare adu ko awa ba hai ti ta thau je kon rak ta ba khoi na black ta layer set pa kai awa ba mayam le thau yau do matam da khoi adum khoi phangna na hona rak da khoi black ta thi ba ko mayam na se hai tare black se cham ko tra sam ni pu at mai le na chap ja ba le le masi mai thara pa kan ni da yam pharaw ya do black ta yon ba jing ji de khoi ta sing na khoi mai yon ba kan da khoi na chame sha mayam le ni na khoi masi mak ti yon da ni ta Amaram da oil pump asda duty taramba security personnel amana fongdor padam yang awaba koknaba thau fangnaba siguma thaba paikhalakpa asiam na fai amade thabak ti chataba yadabani na black tagi thau hanban awaba kayam somay oni haiba wafam su fongdorokle ado sigi uripoki pam sira ekoi duty tharak pani ado ekoi officer gi pira ko duty gi matung in ekoi fasana sathai miyam so crime thokte a to z mi la ko khuding loina phangan nanga ekoi kan na gi preparation tawraga makoi proprietor ka tana ra kai fasan taw pung tare tagin stock lai ri hopi ge ni habi ekoi thaja badum lai ai gi mai kai gi na si amna fa ko khongthang ni khan ji mayam gi awa ba ko in khan Nakalamuram dori focus nam lekad le bawal pangi proprietor lain jamman doran jana fongdor pada mian mi paina duna mathau ta ba chang dagi hena thau loksen bana panic buying ase tawbiga no miam ki khudong chana ba ko khanna ba khona gani haiba wafam fongtulatna lenga amadi public ani ge marakta misunderstanding laihandana fajana paw phone che haiba wafam fongdor kle loina CAF and PD official security amadi public sing na su hakchengna na unabagi pawdam ama video journalist loya chung kham galoina na sana hemam dagi pawdam ama Ngasi honorable minister Susendro gi makada koi ngarang minister hawi matungina ngasi oil pump aina ji lejai se uripo ki gas oil pump dane ado ngasi security su yaure ado ka koi gi consumer affairs food and public distribution department ki official amam pump khudi makta kharka dum loi leire ado ka maximum oil pump khudi makta kaino se petrol adegi ms petrol ado ICC diesel loimak circulate tawre ado mai ki
kiloliter kya thadagi haibdusu media da tum loi yaujarabani aduga ngasigi maruina akhona tawjarise pump sida akhoni exenjarise akhoi container da puraga akhoi hoarding petrol toksanbugumba sumbase anamba akhoi thingnaba tawjabni haibidi hajik roster system da piribani na adubu petrol se anamba mi singse consumer singda dum loina phangangani na khanjari petrol ya awam thodong leidong madre numit nini humni lagadi pura adum normal se laani na ai sumaina thamjage Hojik se Manipur da tasengna akhoi petroleum product haitare petrol diesel ko adigi LPG ke product ki shortage se hana leibadagi hantakisna kitang serious oina aina uzai karigino haiba matam da masdai sida lambi sida blockade amasu tawrure adugi matungda akhoi national highway 37 asida chatpa yariba lambi asida landslide si angakba haidi mawongda tawrakpa haitare neko aduna masigi shortage se adum hojik depot tasu thau se tasengna marang kaina government tagi side tagi lei hai hairagasu sufficient oina leibadi ai thajade aduna hojiki akhoi petrol pump da thau yenbagi matang sida akhoi misunderstanding ama thoi always karigino haiba matam da government tagi di akhoi director na chingba government official singna akhoi Manipur da thau se marang kaina lei aduga pump sing sida pizari haidana tobadabu in reality di ngasai pump da phangiba thau se yamna limited oiba nangai di akoina 12000 liters demand to da 12000 adum pirakpa hujiksina 12000 gi indian thamagasu 4 kl dagi hena akoi da pithor pirakta ba haitare ne ko aduna masi tasengna sigi lambi gi situation condition se phatri bhaudi akoi public sing se adum sigi keno se adum khara mayok nagadra na khanjai mayam puna haje khoi public ki awaba nang khiba public niyam amade oil pharmacy ki proprietor amdi security sing amade khoi CAF and PD ki official singa unajaduna khoi asi security sing na ngak senduna thaupi gi matang da mayam puna sumideng tamine kamdi proprietor ki maikai di ke phongdok pirak pagi matung ina khoi miyam na panic buying tobiganu khoi thau si lenga kai gi thau marang kai ne leiri haina khoi miyam na jerking bottle pusalakpa amadi bottle singda hanjinuna pukibadu tobiganu khoi adumak gari sing adu queue leptuna khoi masagi pambagi chang adu bawda aduma khanbiu aduma pizagani haiba wafam chu thambirai miyamna pakhatpadagi mi paibadagi khoi thau si leisinduna yumda paisilaga thambadu adu su tawbiganu mayhau langpok tholakpa matamda maduna hena khudong thiba nang yaiba wafam chu thambirai aduga miyamgi award pa leiriba thau sing asi makhatana aduma lenga pitharakpagi matungina aduma miyamda aduma kuchina jagani haiba wafam chu thambirai hiramasigi matangda video journalist loyagaloina na paudam jeribi sana hemam elite news uripok alpam